ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩ ꯃꯧ ꯅꯠꯇꯦ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯆꯤꯛꯄ ꯂꯝꯍꯥꯡꯅꯤ ꯊꯣꯏꯕꯤꯒ ꯄꯥꯊꯧꯒꯅ ꯐꯝꯂꯒ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ꯫ ꯊꯣꯏꯕꯤꯗꯨ ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯅ ꯏꯀꯣꯏ ꯀꯣꯏꯖꯗꯅ ꯐꯝꯂꯤ꯫ ꯊꯣꯏꯕꯤꯅ ꯄꯥꯊꯧꯗ ꯇꯥꯇꯣꯟ ꯀꯧꯖꯩ꯫ ꯊꯣꯏꯕꯤꯅ, ꯇꯥꯇꯣꯟ, ꯏꯕꯥꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏꯁꯤꯀꯣ? ꯄ꯭ꯔꯤꯊꯤꯕꯤ ꯀꯥꯏꯗꯧ ꯀꯨꯏꯗ꯭ꯔꯦ ꯍꯥꯏ, ꯑꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯁꯤꯀꯣ? ꯄꯥꯊꯧꯅ, ꯏꯁ, ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯅꯨ, ꯃꯥꯂꯦꯝ ꯍꯥꯏꯌꯨ꯫ ꯍꯣꯏ, ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏ ꯃꯇꯝꯗꯣ ꯑꯗꯨꯗ ꯆꯦꯜꯂꯗꯕꯅꯤ꯫ ꯑꯗꯣ ꯃꯥꯂꯦꯝꯁꯤ ꯀꯥꯔꯅꯤꯗꯣ ꯀꯅꯥꯅ ꯍꯥꯏꯅꯣꯕ? ꯃꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯍꯥꯏꯅꯩꯌꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯊꯨꯅ ꯂꯨꯍꯣꯡꯂꯒ ꯅꯣꯡꯃ ꯅꯤꯅꯤꯗ ꯑꯣꯏꯔꯁꯨꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯕ꯫ ꯏꯁ, ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯆꯦꯟꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯡꯒꯣꯜ ꯀꯥꯔꯣ ꯍꯥꯏꯔꯣ? ꯇꯥꯇꯣꯟ, ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯤ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯕꯥꯁꯤꯗꯣ ꯀꯩꯅꯣꯝ ꯇꯧꯏ, ꯑꯗꯨꯅ ꯂꯣꯟꯅ ꯆꯦꯟꯗꯣꯏꯅꯤ꯫ ꯄꯥꯊꯧꯗꯣ ꯅꯣꯛꯂꯤ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯗꯣꯏꯅꯦ ꯑꯩꯅ꯫ ꯆꯦꯟꯁꯤ ꯍꯥꯏꯔꯁꯨ ꯆꯦꯟꯁꯤ, ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏ ꯕꯥꯁꯤꯅ ꯃꯥꯡꯒꯣꯜ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ? ꯇꯥꯇꯣꯟ, ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯀꯅꯤ, ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯀꯅꯤ, ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯎꯀꯣ꯫ ꯑꯩꯗꯤ ꯇꯥꯇꯣꯟꯕꯨ ꯏꯕꯨꯡꯅꯤ ꯈꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯊꯧ ꯋꯥꯈꯜ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤ꯫ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯣꯏꯅꯣ ꯑꯩꯅ? ꯊꯣꯏꯕꯤ, ꯑꯩꯕꯨ ꯐꯅ ꯎꯕꯤꯌꯨ, ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯕꯗꯣ ꯇꯧꯒꯅꯨ꯫ ꯇꯥꯇꯣꯟ, ꯑꯗꯨꯏ ꯅꯠꯇꯦ, ꯑꯩꯒ ꯈꯪꯅ ꯂꯣꯏꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯇꯣꯟꯗ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯣꯏꯔꯒ ꯇꯥꯔꯕ ꯃꯇꯨꯡ ꯅꯪꯁꯨ ꯑꯩꯕꯨ ꯍꯪꯒꯣꯏꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯊꯤꯈꯣꯀꯣ, ꯑꯩ ꯀꯩꯝ ꯈꯜꯂꯣꯏ꯫ ꯑꯁ, ꯑꯗꯨꯝꯕ ꯀꯔꯟꯗꯣ ꯉꯥꯡꯂꯛꯀꯅꯨ ꯊꯣꯏꯕꯤ, ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯁꯨꯛꯄꯟ ꯄꯜꯂꯛꯀꯅꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯐꯗꯨ ꯂꯝꯕꯤꯗꯒꯤ, ꯆꯦ, ꯏꯆꯦ, ꯕꯖꯤ ꯂꯥꯛꯑꯝꯃꯅꯤ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯍꯨꯏꯁꯤꯁꯨ ꯁꯦꯟꯅꯕ ꯋꯥꯔꯦ, ꯆꯠꯂꯁꯤ꯫ ꯊꯣꯏꯕꯤ, ꯌꯥꯏꯐꯁꯨ ꯂꯥꯛꯑꯦ, ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯅꯤꯡꯕꯅꯤ꯫ ꯇꯥꯇꯣꯟ, ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯐꯖꯅ ꯂꯤꯔꯒꯦ ꯑꯩ ꯋꯥꯔꯤꯗꯣ, ꯑꯗꯨꯒ ꯅꯪꯒꯤ ꯆꯞ ꯆꯥꯕꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯍꯧꯔꯣ꯫ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯤꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯩꯁꯦ ꯄꯥꯝꯂꯛꯇꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯅꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯍꯣꯏ, ꯐꯔꯦ ꯊꯣꯏꯕꯤ, ꯌꯥꯏꯐꯁꯦ ꯉꯥꯏꯔꯒ ꯂꯩꯔꯦ, ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯗꯣ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯗꯤ ꯃꯪꯂꯥꯟ ꯑꯃꯅꯤ ꯈꯟꯗꯣꯛꯁꯤꯀꯣ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯠꯇ ꯃꯥꯟꯅꯔꯣꯏ, ꯃꯥꯟꯅꯗꯕ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤꯜꯂꯒ ꯇꯣꯉꯥꯟꯕ ꯃꯔꯤ ꯑꯃ ꯁꯦꯝꯕꯗꯨꯅꯤ ꯐꯖꯕ ꯃꯔꯤ ꯍꯥꯏꯔꯤꯁꯦ꯫ ꯊꯣꯏꯕꯤꯗꯨ ꯄꯥꯊꯧꯒꯤ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯇꯥꯇꯣꯟ, ꯑꯩ ꯆꯠꯂꯒꯦ, ꯇꯥꯇꯣꯟꯁꯨ ꯊꯦꯡꯉꯤ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯃꯊꯪ ꯂꯥꯛꯄꯗ ꯑꯩꯅ ꯑꯩꯈꯣꯏ ꯅꯦꯅꯦꯗꯣ ꯁꯦꯝꯕꯤꯔꯗꯧꯅꯤ ꯇꯥꯇꯣꯟꯒꯤ꯫ ꯅꯦꯅꯦꯗꯤ ꯀꯅꯥꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯩꯔꯣ ꯊꯣꯏꯕꯤ? ꯅꯪ ꯑꯩ ꯁꯥꯎꯔꯧꯔꯣ? ꯑꯁ, ꯃꯤꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯒ꯫ ꯑꯗꯨ ꯇꯥꯇꯣꯟ, ꯏꯕꯥꯅꯤꯁꯦ ꯇꯤꯟꯅꯁꯦꯕ, ꯑꯩ ꯅꯪꯕꯨ ꯏꯕꯨꯡ ꯑꯣꯏꯅ ꯈꯜꯂꯒꯦꯕ, ꯅꯪꯁꯨ ꯑꯩꯕꯨ ꯅꯆꯥꯅꯦ ꯈꯜꯂꯣꯕ꯫ ꯊꯣꯏꯕꯤ, ꯌꯥꯔꯦ, ꯅꯪ ꯋꯥꯗꯣ ꯑꯅꯤꯔꯛ ꯍꯥꯏꯔꯛꯀꯅꯨ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯅ ꯈꯟꯈ꯭ꯔꯕꯅꯤ, ꯑꯩꯒꯤ ꯃꯥꯏꯁꯣꯛꯄ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ ꯊꯣꯏꯕꯤ, ꯑꯩꯒꯤ ꯊꯃꯣꯏ ꯑꯣꯠꯂꯅꯨ꯫ ꯏꯁ, ꯍꯅꯨꯕꯧ ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤ 11 ꯍꯜꯂꯤ, ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯒ ꯁꯥꯔꯤ꯫ ꯏꯁ, ꯅꯨꯡꯁꯤꯕꯕꯨ ꯆꯍꯤꯗ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯪꯗꯤ ꯑꯉꯥꯡ ꯊꯤꯌꯨ ꯆꯍꯤ 11 ꯐꯥꯒꯤꯔꯣ? ꯇꯧꯕꯗꯤ ꯅꯨꯄꯤ ꯁꯨꯛꯐꯪ ꯐꯪꯗꯅ ꯑꯩ ꯐꯪꯕꯒꯤ ꯍꯔꯥꯎꯕ ꯂꯣꯏꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ꯫ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩꯔ ꯇꯤꯟꯅꯩꯔ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯉꯥꯡ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ꯫ ꯌꯥꯏꯐ, ꯅꯆꯦꯁꯦ ꯆꯪꯃꯤꯟꯅꯈ꯭ꯔꯣꯀꯣ, ꯑꯩ ꯃꯊꯪ ꯂꯥꯛꯄꯗ ꯅꯪꯒꯤ ꯀꯩꯅꯣꯝ ꯄꯨꯔꯛꯇꯣꯏꯅꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯊꯣꯏꯕꯤꯗꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯌꯥꯏꯐꯁꯨ
ꯃꯁꯤ ꯃꯅꯥꯎꯒꯤ ꯍꯨꯏ ꯑꯉꯧꯕꯤꯗꯨꯒ ꯁꯥꯟꯅꯔꯤ ꯌꯥꯏꯐꯅ ꯃꯆꯦꯗ ꯆꯦ ꯅꯣꯏ ꯄꯥꯊꯧꯗꯣ ꯌꯥꯝ ꯋꯥꯡꯉꯤꯗꯣ ꯀꯩ ꯆꯥꯖꯥꯠꯅꯣ ꯌꯥꯝꯁꯨ ꯐꯖꯩ ꯑꯩꯁꯨ ꯃꯥꯗꯧꯅ ꯋꯥꯡꯅꯤꯡꯉꯤꯀꯣ ꯏꯁ ꯃꯥꯕꯨ ꯀꯩꯗ ꯐꯖꯔꯤꯕ ꯆꯋꯥꯡ ꯋꯥꯡꯂꯒ ꯋꯥꯏꯅꯨ ꯍꯦꯛ ꯃꯥꯟꯕꯗꯣ ꯍꯥꯏꯒꯨꯝꯗꯅ ꯄꯥꯊꯧꯗꯣ ꯋꯥꯏꯅꯨꯁꯨ ꯃꯥꯟꯁꯤꯜꯂꯦꯉꯣ ꯆꯦ ꯃꯁꯥꯅꯤꯅ ꯏꯄꯥ ꯄꯥꯔꯗꯅ ꯍꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯁꯨ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯤ ꯋꯥꯡ ꯆꯥꯎꯔꯒ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯨꯕꯨ ꯈꯪꯗꯦꯕꯀꯣ ꯑꯩꯗꯣ ꯄꯥꯊꯧꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯃꯕꯨꯛ ꯃꯔꯥꯁꯨ ꯌꯥꯝ ꯇꯞꯄꯤ ꯑꯗꯣ ꯈꯪꯗꯦ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕꯅꯤ ꯑꯐꯕ ꯃꯥꯟꯕ ꯀꯌా ꯀꯣꯟꯅꯊꯪꯗ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯝꯕ ꯄꯨꯛꯆꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ ꯆꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯣꯏꯒꯤ ꯆꯋꯥꯡ ꯋꯥꯡꯕ ꯄꯥꯊꯧꯗꯨꯗ ꯍꯥꯏꯗꯣꯛꯈ꯭ꯔꯣꯗꯅ ꯑꯁ ꯅꯣꯏꯒꯤ ꯄꯥꯊꯧ ꯀꯥꯏꯅꯒ ꯍꯥꯏꯔꯛꯈꯤꯅꯣ ꯑꯝꯇ ꯌꯥꯔꯤ ꯆꯦ ꯐꯝꯃꯤꯟꯅꯕꯗꯅ ꯎꯐꯪ ꯅꯨꯗ ꯅꯞꯄꯗꯧꯅ ꯅꯞꯁꯤꯟꯅꯔꯒ ꯄꯥꯛꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯌꯧꯁꯤꯜꯂꯗꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯈꯥꯕꯩꯁꯤꯅ ꯀꯜꯂꯧꯔꯥ ꯆꯥꯛ ꯑꯝꯇ ꯄꯤꯖꯖꯔꯛꯏ ꯅꯪ ꯅꯁꯛꯇꯨꯒ ꯀꯨꯆꯨꯗꯨꯒ ꯃꯩꯇꯥꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯅꯨꯄꯤꯅꯒꯁꯨ ꯂꯨꯝꯕ ꯂꯥꯛꯇꯧꯅ ꯇꯧꯔꯤ ꯆꯦ ꯅꯨꯄꯤꯗꯣ ꯁꯦꯜ ꯄꯥꯏꯕꯅꯤꯀꯣ ꯄꯥꯏꯔꯝꯃꯅꯤ ꯅꯪ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯐꯖꯔꯝꯅꯤꯒꯦ ꯊꯤꯞꯃꯟꯗꯅꯅꯦ ꯑꯊꯤꯕ ꯅꯪꯗꯣ ꯂꯨꯝꯕ ꯂꯥꯛꯏꯅꯤꯗꯤ ꯈꯪꯗꯦ ꯊꯣꯏꯕꯤꯗꯣ ꯃꯅꯥꯎ ꯅꯨꯄꯥꯗ ꯁꯛꯀ ꯀꯦꯡꯁꯤꯜꯂꯒ ꯃꯔꯩ ꯀꯣꯜꯂꯝꯅ ꯁꯦ ꯑꯩꯗꯧꯅ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯀꯣꯏꯌꯣ ꯈꯪꯉꯤꯗꯅ ꯅꯆꯦꯗꯧꯅ ꯌꯥꯔꯦ ꯅꯁꯛꯇꯨꯒ ꯄꯥꯊꯧꯒꯤ ꯃꯃꯥꯡꯗꯅ ꯏꯪ ꯇꯞꯄꯒꯤ ꯆꯥꯔꯤ ꯆꯥꯛꯀ ꯆꯥꯔꯣꯏ ꯇꯨꯝꯕ ꯆꯪꯉꯤ ꯄꯥꯊꯧꯗꯣ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯤ ꯊꯣꯏꯕꯤꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯋꯥꯉꯥꯡꯗ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯅꯤꯡꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯅꯤ ꯍꯦꯟꯅ ꯀꯤꯖꯔꯦꯗꯤ ꯂꯧꯗꯧ ꯂꯩꯁꯥꯕꯤꯅꯤ ꯂꯧꯔꯒ ꯂꯨꯄꯥ 100ꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕꯗꯨꯗꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯊꯥꯡ ꯌꯥꯅꯔꯛꯀꯅꯤꯗꯨꯗꯤ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯑꯩꯉꯣꯟꯗ ꯏꯪ ꯇꯞꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤ ꯋꯥꯔꯤꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯂꯤꯒꯦꯁꯨ ꯍꯥꯏꯔꯤ ꯉꯁꯤ ꯅꯣꯡꯃꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯕꯤꯒ ꯄꯥꯊꯧꯒ ꯊꯦꯡꯅꯕ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯒꯤ ꯑꯆꯝꯕ ꯃꯑꯣꯡ ꯃꯇꯧꯒ ꯄꯥꯊꯧꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧꯒ ꯆꯥꯟꯅꯈꯤꯕꯅ ꯃꯣꯏ ꯑꯅꯤ ꯊꯨꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯑꯍꯤꯡ ꯇꯨꯝꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯑꯁꯨꯛ ꯊꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯁꯦ ꯑꯩꯁꯤꯕꯨ ꯏꯁꯥꯅ ꯏꯁꯥꯁꯦ ꯐꯥꯊꯖꯕꯒ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯊꯧꯒ ꯌꯥꯝ ꯀꯟꯅ ꯅꯛꯁꯤꯟꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯍꯧꯕꯅ ꯐꯅꯤ ꯃꯔꯝꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯆꯦꯠꯇ꯭ꯔꯤꯉꯩ ꯃꯥꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯈꯪꯂꯛꯂꯕꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯒꯅꯤ ꯁꯣꯝꯗ ꯄꯥꯊꯧꯗꯣ ꯊꯃꯣꯏ ꯇꯤꯟꯅꯕꯗꯨ ꯈꯛ ꯄꯥꯝꯃꯤ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯍꯦꯟꯕ ꯊꯤꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯕ ꯉꯝꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯅꯪ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯤꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯁꯛ ꯈꯪꯂꯦ ꯅꯪꯕꯨ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯗꯣ ꯑꯗꯨ ꯃꯥꯅ ꯈꯪꯕꯗꯤ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂ ꯃꯇꯨꯡ ꯃꯥ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯐꯔꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯈꯪꯂꯒꯦ ꯄꯥꯊꯧꯗꯤ ꯊꯣꯏꯕꯤꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯖꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯒ ꯄꯥꯊꯧꯒꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯎꯅꯐꯝ ꯐꯖꯕ ꯃꯐꯝꯗꯨꯗ ꯄꯥꯊꯧꯗꯨ ꯊꯣꯏꯕꯤꯅ ꯂꯤꯔꯛꯀꯗꯕ ꯃꯥꯒꯤ ꯍꯧꯈ꯭ꯔ ꯋꯥꯔꯤꯗꯨ ꯂꯥꯡꯇꯛꯅꯅ ꯇꯥꯒꯗꯕꯒꯤ ꯃꯤꯍꯨꯜ ꯆꯣꯡꯅ ꯉꯥꯏꯔꯤ ꯄꯥꯊꯧꯗꯨ ꯂꯦꯞꯂꯒ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯋꯥꯍꯟꯗꯣꯏꯔꯥ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯅꯪꯒꯤ ꯐꯤꯔꯦꯞꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯄꯥꯊꯧꯅ ꯂꯦꯞꯂꯕꯁꯨ ꯊꯣꯏꯕꯤꯗꯤ ꯐꯝꯂꯤ ꯊꯣꯏꯕꯤꯅ ꯇꯥꯇꯣꯟ ꯑꯩꯒꯤ ꯍꯧꯈ꯭ꯔ ꯋꯥꯔꯤꯁꯤꯅ ꯑꯩꯒꯤ ꯐꯤꯔꯦꯞ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯇꯥꯇꯣꯟꯒꯤ ꯀꯔꯤ ꯐꯤꯔꯦꯞꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯪꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤꯅꯤ ꯊꯣꯏꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯐꯔꯦ ꯑꯗꯣ ꯑꯩ ꯅꯪꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯨ ꯇꯥꯔꯒꯦ ꯊꯣꯏꯕꯤꯁꯨ ꯄꯥꯊꯧꯗ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯇꯥꯇꯣꯟ ꯑꯩꯁꯦ ꯃꯁꯤꯡ ꯀꯌꯥꯔꯛ ꯁꯤꯖꯔꯒꯦ ꯍꯣꯠꯅꯈꯤ
ꯑꯩꯕꯨ ꯃꯥꯅ ꯊꯃꯣꯏꯗ ꯍꯥꯞꯅꯕ ꯊꯥꯎꯗꯣ ꯌꯥꯗ ꯍꯩꯖꯤꯜꯂꯒ ꯁꯤꯈ꯭ꯔꯣꯅ ꯄꯤꯊꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯁꯤꯕꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯄꯥꯊꯧꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯈꯨꯍꯧꯗꯧꯗꯨ ꯇꯥꯕꯗ ꯃꯁꯥ ꯅꯤꯛꯂꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯊꯣꯏꯕꯤꯅ ꯃꯥꯅ ꯑꯩꯁꯦ ꯁꯤꯖꯈ꯭ꯔꯣ ꯀꯌꯥꯔꯛ ꯍꯥꯏꯈꯤ ꯑꯩꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯔꯒꯦꯅ ꯍꯥꯏꯕꯗ ꯃꯥꯅ ꯊꯧꯔꯤꯗꯣ ꯑꯩꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯒ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕꯤꯔꯛꯈꯤ ꯑꯗꯣ ꯅꯨꯃꯤꯠꯇꯣ ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯑꯩ ꯁꯤꯕꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯇꯥꯇꯣꯟ ꯑꯩꯁꯤ ꯌꯨꯝ ꯄꯥꯜꯂꯨꯔꯕꯤꯅꯤ ꯄꯥꯊꯧꯗꯤ ꯊꯣꯏꯕꯤꯅ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯄꯥꯊꯧꯅꯗꯤ ꯊꯣꯏꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯊꯣꯏꯕꯤ ꯅꯪ ꯀꯞꯄꯕꯣ ꯀꯞꯀꯅꯣ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯍꯤꯡꯒꯗꯕꯅꯤ ꯍꯧꯖꯤꯛꯅ ꯑꯅꯧꯕ ꯃꯄꯣꯛꯅꯤ ꯅꯪꯒꯤ ꯊꯣꯏꯕꯤꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯇꯥꯇꯣꯟ ꯑꯩ ꯀꯞꯇꯦꯗ ꯀꯔꯤꯒꯤꯁꯨ ꯀꯞꯇꯣꯏꯅꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯔꯪꯗꯒꯤ ꯅꯥꯟꯊꯣꯔꯛꯏ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯥꯇꯣꯟ ꯑꯗꯨ ꯊꯣꯏꯕꯤ ꯅꯪ ꯌꯨꯝꯗ ꯂꯩꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯥꯇꯣꯟ ꯑꯩ ꯌꯨꯝꯗ ꯂꯩꯔꯛꯄ ꯆꯍꯤ 9 ꯍꯥꯏꯔꯛꯏ ꯑꯗꯗꯤ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯝꯒꯦ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯗꯨꯛ ꯊꯤꯅ ꯄꯥꯝꯗꯅ ꯑꯣꯠꯂꯤꯅꯣ ꯇꯥꯇꯣꯟ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯃꯤꯠ 15 ꯂꯩꯔꯝꯃꯤ ꯑꯗꯨ ꯇꯥꯇꯣꯟ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯅꯨꯄꯥꯗꯨꯒ ꯀꯧꯅꯕ ꯐꯥꯎ ꯀꯧꯅꯗꯦ ꯑꯩ ꯉꯁꯤꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯌꯨꯝ ꯄꯥꯜꯂꯨꯔꯕꯁꯨ ꯑꯩ ꯃꯧ ꯅꯠꯇꯦ ꯊꯣꯏꯕꯤ ꯀꯩꯝ ꯈꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ ꯊꯣꯏꯕꯤ ꯇꯥꯇꯣꯟ ꯑꯩꯗꯤ ꯂꯨꯍꯣꯡꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯄꯥꯈꯪꯅꯤ ꯑꯩ ꯇꯥꯇꯣꯟꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯍꯟꯅꯤꯡꯗꯦ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯍꯟꯅꯤꯡꯗꯦ ꯊꯣꯏꯕꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯅꯁꯥ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯛꯅ ꯇꯣꯟꯅ ꯈꯟꯒꯅꯨ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯑꯗꯣ ꯅꯪꯕꯨ ꯏꯃꯨꯡꯗꯨꯅ ꯑꯗꯨꯛ ꯄꯥꯝꯗꯅ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯇꯣꯟ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯆꯦꯟꯕꯅꯤ ꯑꯩ ꯃꯥꯒ ꯐꯖꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯆꯍꯤ 13 ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯑꯐꯕꯗ ꯀꯔꯤꯅꯣ ꯈꯟꯊꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯍꯦꯛ ꯂꯨꯍꯣꯡꯕꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯄ ꯐꯨꯕ ꯍꯧꯔꯛꯈꯤꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯄꯒꯤ ꯃꯔꯝ ꯑꯩꯅ ꯍꯪꯂꯨꯔꯁꯨ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕꯒꯤꯔ ꯃꯣꯏꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯝꯕꯒꯤꯔ ꯃꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯄꯤꯔꯤꯕꯗꯣ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯤꯖꯈꯤꯗꯦ ꯃꯣꯏꯅ ꯑꯩꯕꯨ ꯑꯩ ꯆꯔꯥ ꯀꯌꯥꯔꯛ ꯍꯦꯟꯈꯤ ꯃꯣꯏꯅ ꯆꯔꯥ ꯀꯌꯥꯔꯛ ꯍꯦꯜꯍꯟꯕꯗꯨꯗ ꯑꯩꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯐꯥꯎꯕ ꯂꯦꯞꯈꯤ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯄꯥꯊꯧꯗꯨ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯇꯥꯔꯛꯂꯤ ꯃꯄꯤꯗꯨ ꯂꯦꯞꯇꯅ ꯇꯩꯊꯣꯛꯂꯤ ꯄꯥꯊꯧꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯇꯥꯔꯛꯂꯤ ꯄꯤꯗꯨ ꯇꯩꯊꯣꯛꯆꯔꯤ ꯊꯣꯏꯕꯤꯗꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯀꯞꯅ ꯀꯞꯅ ꯂꯤꯔꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ 8 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯊꯣꯏꯕꯤꯗꯨ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯒ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯉꯥꯜꯗꯨ ꯆꯪꯂꯛꯏ ꯆꯥꯛꯇꯣ ꯏꯇꯩꯅ ꯊꯣꯡꯖꯁꯅꯤ ꯅꯪꯗꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯑꯃꯗ ꯊꯦꯡꯉꯨꯔꯅꯨ ꯀꯩꯒꯤꯅꯣ ꯃꯉꯥꯜ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯃꯅꯤꯗꯅ ꯆꯦꯡ ꯁꯨꯖꯤꯜꯂꯨꯔꯕꯣ ꯃꯥꯒꯤꯁꯦ ꯆꯦꯡ ꯁꯨꯖꯤꯟꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯃꯉꯥꯜꯒꯤ ꯃꯃꯥ ꯐꯠꯇꯕꯤ ꯑꯁꯪꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯅꯪꯅꯦ ꯑꯩꯅ ꯍꯥꯠꯇꯣꯏꯁꯤ ꯅꯪ ꯅꯨꯄꯤꯁꯦ ꯈꯪꯅꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗꯣ ꯍꯥꯟꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯆꯥꯛꯈꯨꯝꯗꯨꯗ ꯃꯥꯒꯤ ꯀꯔꯤ ꯃꯄꯣꯠ ꯌꯥꯎꯒꯦ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯛ ꯌꯥꯝ ꯆꯪꯅꯤꯡꯂꯤꯕꯗꯨꯕꯣ ꯏꯃꯥꯅ ꯊꯤꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯃꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯤꯍꯟꯗꯥꯏꯅꯦ ꯍꯥ ꯊꯤꯒꯟꯗꯥꯏ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯒꯤꯗꯅ ꯀꯔꯤꯒꯤ ꯊꯤꯍꯧꯗ꯭ꯔꯤꯕ ꯍꯦ ꯅꯪꯒꯤ ꯅꯇꯨꯗꯣ ꯑꯩꯅ ꯀꯣꯏꯕ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯅꯄꯥ ꯁꯥꯗꯅꯅꯦ ꯉꯟꯅ ꯁꯤꯅꯤ ꯄꯪꯃꯟꯗꯅ ꯕꯖꯤꯗꯤ ꯅꯪꯅ ꯍꯥꯠꯄꯅꯤ ꯀꯩꯅꯣ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯍꯦ ꯅꯪ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝ ꯆꯪꯒꯅꯨ ꯁꯦꯠꯊꯣꯛ ꯆꯥꯊꯣꯔꯛꯄꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯃꯨꯡ ꯁꯥꯔꯤꯕ ꯑꯗꯨꯒ ꯅꯌꯨꯝ ꯁꯥꯅꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯂꯩꯔꯝꯗꯕ ꯅꯪꯕꯨ ꯑꯩꯅ ꯆꯦꯜꯂꯒ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯍꯣꯡꯂꯤꯁꯦ ꯅꯃꯥꯏꯗꯤ ꯏꯀꯥꯏꯕ ꯀꯩꯝꯇ ꯐꯥꯎꯗ꯭ꯔꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯌꯨꯝ ꯁꯥꯔꯒ ꯂꯨꯍꯣꯡꯉꯤꯗꯨꯕꯣ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯐꯥꯎꯗꯕ꯭ꯔꯕ ꯃꯤꯅ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯅꯔꯝꯒꯅꯤ ꯅꯌꯨꯝꯒꯤ ꯃꯤꯅꯁꯨ ꯅꯣꯏ ꯇꯧꯕ ꯇꯧꯈ꯭ꯔꯣ ꯀꯥꯏꯅ
ꯌꯥꯝꯅꯒ ꯁꯤꯡꯅꯒ ꯏꯟꯊꯣꯔꯛꯏꯅꯦ ꯅꯄꯥꯝꯅ ꯁꯦꯜ ꯇꯤꯡꯗꯅꯕ ꯀꯣꯛ ꯁꯥꯟꯅꯕꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦ ꯅꯃꯥ ꯅꯆꯥꯁꯦ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ ꯃꯄꯤ ꯇꯩꯊꯣꯛꯂꯤ ꯑꯁꯪꯕꯤꯅ ꯍꯣ ꯂꯩꯀꯥꯏ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯏꯃꯧ ꯑꯣꯏꯔꯨꯕꯁꯦ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯊꯣꯏꯕꯤꯅ ꯃꯉꯥꯜ ꯅꯪꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯑꯩ ꯈꯛꯂꯣ ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯤꯕꯁꯦ ꯃꯤꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅꯁꯨ ꯅꯆꯤꯟꯒ ꯈꯨꯝꯗꯨꯅ ꯅꯪ ꯈꯨꯄꯥꯛꯁꯤꯅ ꯃꯉꯥꯜꯅ ꯊꯣꯏꯕꯤꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯅ ꯊꯥꯖꯤꯜꯂꯤ ꯊꯣꯏꯕꯤꯗꯨ ꯃꯉꯥꯜꯒꯤ ꯈꯨꯄꯥꯛꯀꯤ ꯆꯩꯅꯥꯅ ꯐꯛꯂꯥꯡꯗ ꯌꯩꯁꯤꯜꯂꯤ ꯊꯣꯏꯕꯤꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯏ ꯃꯉꯥꯜꯅ ꯊꯣꯏꯕꯤꯗ ꯈꯣꯡꯄꯥꯛꯅ ꯄꯣꯄꯣꯛ ꯀꯥꯎꯁꯤꯜꯂꯤ ꯑꯁꯪꯕꯤꯅ ꯍꯦ ꯃꯉꯥꯜ ꯐꯨꯒꯦꯁꯨ ꯃꯤ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗꯅꯦ ꯅꯪꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯨ ꯏꯃꯥ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯒꯗꯧ ꯅꯨꯄꯤꯅꯤ ꯈꯔ ꯂꯩꯔꯗꯤ ꯏꯃꯨꯡꯁꯦ ꯃꯥꯅ ꯄꯥꯟꯒꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯊꯣꯏꯕꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤꯗꯨ ꯍꯤꯒꯦ ꯀꯞꯄꯒ ꯍꯥꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯉꯥꯜ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯁꯦ ꯃꯔꯝꯗꯤ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗ ꯋꯥ ꯑꯝꯇ ꯉꯥꯡꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯆꯪꯖꯐꯝ ꯂꯩꯇꯦ ꯑꯩꯗꯤ ꯌꯨꯝꯒꯤ ꯏꯃꯨꯡꯅꯁꯨ ꯏꯟꯊꯣꯔꯛꯂꯕꯤꯅꯤ ꯃꯄꯥꯟꯗꯒꯤ ꯑꯁꯪꯕꯤꯅ ꯑꯣ ꯑꯗꯨ ꯈꯪꯅ ꯆꯠꯂꯣ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧꯗꯤ ꯀꯨꯁꯤꯔꯥꯁꯤꯒꯤ ꯋꯥꯗꯤꯅꯦ ꯁꯤꯗ ꯇꯧꯕꯤꯔꯛꯂꯅꯨ ꯃꯧ ꯋꯥꯍꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯥꯏꯒꯤ ꯇꯧꯕꯕꯣ ꯃꯉꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯗꯤ ꯃꯉꯥꯜꯅ ꯉꯁꯤ ꯇꯧꯔꯛꯂꯤ ꯃꯑꯣꯡꯗꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯉꯥꯜꯒ ꯑꯁꯪꯕꯤꯒꯅ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯕꯤꯕꯨ ꯑꯣꯠ ꯄꯥꯎꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯗꯤ ꯊꯣꯏꯕꯤꯗꯨꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯕꯒ ꯋꯥꯕꯅ ꯈꯝ ꯊꯦꯡꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕꯒꯅꯅꯤ ꯑꯌꯨꯛ ꯑꯃꯅꯤ ꯃꯉꯥꯜꯒꯤ ꯃꯇꯩ ꯃꯊꯥꯗꯣꯏꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗꯤ ꯆꯥꯛꯈꯨꯝꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯐꯥꯟꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯐꯝꯂꯤ ꯊꯥꯗꯣꯏꯅ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯤꯕꯣ ꯅꯇꯩꯁꯨ ꯃꯉꯥꯜꯒꯤ ꯃꯌꯥꯝꯕꯅꯤ ꯃꯁꯤ ꯃꯅꯥꯎ ꯀꯣꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯏꯄꯥꯝꯗꯣ ꯁꯦꯜ ꯊꯨꯝ ꯄꯥꯏꯕꯒꯤ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯂꯩꯕꯒꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯔꯛꯄꯗ ꯏꯄꯥꯝꯒꯤ ꯃꯤꯅ ꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯊꯤꯜꯂꯛꯇꯨꯅ ꯃꯣꯏꯕꯨ ꯊꯦꯝꯂꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯣꯏꯅ ꯌꯥꯗꯕꯒꯤꯅꯤ ꯏꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯖꯠ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯐꯅ ꯁꯥꯎꯗꯨꯅꯁꯨ ꯃꯣꯏꯒꯤ ꯏꯖꯠ ꯁꯣꯛꯄ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯛꯏ ꯍꯦꯛꯇ ꯏꯆꯦ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯀꯤꯌꯦ ꯏꯆꯦ ꯏꯕꯦꯝꯃ ꯃꯉꯥꯜꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯅꯤ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯅꯪꯕꯨ ꯃꯥꯒ ꯈꯪꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕꯣ ꯏꯆꯦ ꯑꯩꯅ ꯃꯉꯣꯟꯗ ꯃꯤꯡ ꯀꯧꯔꯁꯨ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯥꯖꯈꯤ ꯃꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯈꯤ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯃꯉꯣꯟꯗ ꯂꯣꯠꯈꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ ꯏꯆꯦ ꯃꯉꯥꯜ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩ ꯊꯣꯛꯑꯒꯦ ꯏꯆꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯛ ꯇꯣꯛꯄꯒ ꯊꯣꯏꯕꯤꯗꯨ ꯃꯉꯥꯜꯗ ꯊꯦꯡꯖꯤꯜꯂꯤ ꯃꯉꯥꯜꯅ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯒꯅꯨ ꯍꯥꯏꯔꯒ ꯀꯩꯗꯧꯔꯝꯃꯤꯕ ꯆꯥꯛꯈꯨꯝꯗ ꯅꯪꯒꯤ ꯀꯔꯤ ꯄꯣꯠ ꯂꯩꯒꯦ ꯍꯨꯏꯒꯤ ꯆꯥꯛꯊꯥ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯥꯛ ꯈꯔ ꯆꯥ ꯐꯪꯉꯤꯗꯣ ꯐꯪꯉꯣꯏꯒꯦꯔꯣ ꯅꯪ ꯇꯛ ꯐꯪꯉꯣꯏꯒꯦꯔꯣ ꯃꯉꯥꯜ ꯑꯩ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯑꯝꯇ ꯊꯦꯡꯗꯤ ꯑꯩ ꯀꯩꯝꯇ ꯁꯣꯛꯇꯤ ꯏꯆꯦꯗ ꯍꯪꯒꯦꯁꯨ ꯍꯪꯉꯣ ꯃꯉꯥꯜ ꯊꯣꯏꯕꯤꯗꯣ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯑꯝꯇ ꯁꯣꯛꯇꯕꯅꯤ ꯑꯩꯅ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯌꯦꯅ ꯀꯧꯕꯅꯤ ꯑꯁ ꯏꯇꯩꯃꯁꯨ ꯇꯥꯆꯧ ꯂꯪꯐꯩꯗ ꯂꯩꯈꯤꯕꯁꯤꯗ ꯀꯨꯁꯤ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ ꯏꯃꯨꯡꯁꯦ ꯀꯅꯥꯅ ꯄꯥꯜꯂꯤꯕꯅꯣ ꯍꯥꯏꯕ ꯏꯇꯩꯃꯅ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯇꯥꯆꯧ ꯂꯩꯇꯕ ꯃꯇꯝꯗ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯑꯣꯏ ꯑꯩꯅ ꯏꯃꯨꯡꯁꯤ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯏꯇꯩꯃꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯨꯁꯤ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯊꯣꯏꯕꯤꯗꯣ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯑꯃꯠꯇ ꯊꯦꯡꯗꯕꯅꯤ ꯃꯁꯤꯈꯛ ꯍꯥꯏꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯃꯉꯥꯜꯗ ꯊꯣꯏꯕꯤꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤꯗꯨ ꯊꯥꯗꯣꯏꯒ ꯀꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯪꯕꯤꯁꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯉꯥꯜ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯣꯏꯕꯤꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯏꯃꯥ ꯍꯩꯃꯥ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯁꯦ ꯀꯔꯤꯝꯇ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯣ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯗꯣ
ꯃꯣꯏ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨꯅ ꯄꯨꯊꯣꯛꯄ ꯅꯠꯇꯦꯅꯦ ꯑꯩꯅ ꯄꯨꯊꯣꯛꯂꯒ ꯑꯩꯅ ꯍꯣꯡꯕꯅꯤꯅꯦ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ ꯑꯋꯨꯟꯄꯣꯠ ꯄꯥꯟꯗꯦ ꯁꯦꯜ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯌꯨ ꯃꯥ ꯂꯨꯍꯣꯡꯕꯗ ꯆꯪꯂꯤꯕ ꯁꯦꯜꯗꯣ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯁꯦꯜ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯑꯃꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯉꯤ ꯅꯪꯁꯨ ꯀꯥꯎꯁꯤꯟꯅꯔꯛꯂꯅꯨ ꯃꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥ ꯀꯣꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯕꯒꯦ ꯀꯔꯤ ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯃꯥꯡꯂꯦ ꯃꯥ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯑꯩꯗꯤ ꯃꯥꯁꯦ ꯌꯨꯝꯗ ꯊꯝꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯩꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯩꯗꯤ ꯊꯤꯒꯦ ꯈꯜꯂꯤ ꯃꯉꯥꯜ ꯅꯪꯅ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯉꯝꯕ ꯅꯠꯇ꯭ꯔꯒꯅꯦ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯍꯥꯟꯅ ꯍꯥꯞꯍꯜꯂꯛꯄ ꯁꯤ ꯅꯪꯅ ꯉꯝꯂꯕ ꯃꯇꯨꯡꯅꯦ ꯅꯇꯨꯗꯣ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯦ ꯏꯃꯥꯒꯤꯁꯤꯗꯤ ꯃꯔꯦꯝ ꯌꯥꯎꯔꯤ ꯑꯩꯅ ꯏꯍꯦ ꯀꯥꯔꯛꯇꯅ ꯐꯨ ꯄꯤꯖꯔꯒꯅꯦ ꯇꯣꯛꯏ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯀꯔꯤꯅꯣ ꯍꯥꯠꯄ ꯍꯩꯗꯤ ꯅꯪꯅ ꯃꯧꯁꯦ ꯍꯥꯠꯄꯗ ꯇꯥꯒꯗꯧꯔꯤꯕ ꯗꯁꯥꯁꯦ ꯀꯔꯤꯅꯣ ꯅꯪ ꯈꯪꯂꯕ꯭ꯔꯣ ꯅꯀꯣꯛ ꯌꯥꯎꯗꯕꯗꯣ ꯇꯧꯔꯛꯀꯅꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒꯅꯦ ꯗꯁꯥꯅ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯤ ꯑꯅꯤꯗꯣ ꯀꯗꯥꯏ ꯆꯠꯈꯤ ꯀꯔꯤꯅꯣ ꯏꯃꯥ ꯃꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯩꯅ ꯁꯦꯟꯅꯧ ꯍꯥꯏꯕ꯭ꯔꯣ ꯃꯋꯥ ꯊꯤꯕ ꯆꯠꯂꯝꯒꯅꯤ ꯀꯩꯅꯣ ꯁꯦꯟꯅꯧꯁꯨ ꯑꯁꯪꯕꯤꯗꯨ ꯊꯣꯛꯈ꯭ꯔꯤ ꯃꯉꯥꯜꯗꯨ ꯃꯇꯣꯝꯇ ꯑꯩꯅ ꯇꯧꯈꯤꯗꯤ ꯌꯥꯉꯝꯃꯤꯗ ꯇꯧꯔꯣꯏꯅ ꯁꯨꯝ ꯇꯧꯗꯝꯅꯤ ꯑꯌꯨꯛꯇꯨ ꯑꯁꯪꯕꯤꯅ ꯊꯣꯏꯕꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯃꯣ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯧꯔꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯊꯨꯅ ꯄꯥꯝꯃꯦꯕꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ ꯌꯨꯝꯗꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯑꯩ ꯑꯁ ꯅꯪꯁꯨꯅꯦ ꯈꯗ꯭ꯔꯛ ꯌꯥꯝ ꯍꯩꯖꯤꯜꯂꯛꯀꯅꯨ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯣ ꯅꯪ ꯁꯨꯡꯉꯥꯡ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯃꯉꯥꯜ ꯇꯥꯕ꯭ꯔꯥ ꯃꯉꯥꯜ ꯏꯃꯥ ꯃꯉꯥꯜꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯏꯅ ꯆꯠꯈꯤꯕꯅꯤ ꯆꯠꯄ ꯇꯥꯕꯅꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯆꯠꯄ ꯇꯥꯕꯅꯤ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯉꯧꯔꯤ ꯐꯩꯔꯤ ꯍꯜꯂꯕꯅꯤ ꯏꯃꯥ ꯑꯩꯗꯤ ꯃꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯃꯤꯠꯅ ꯋꯥ ꯉꯥꯡꯕꯤ ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯐꯥꯕꯤꯗꯅ ꯏꯆꯥꯁꯦ ꯃꯥꯡꯂꯕꯅꯤ ꯉꯥꯎꯗꯅꯅꯦ ꯆꯠꯄ ꯍꯧꯔꯕꯅꯦ ꯑꯁꯤ ꯅꯨꯄꯤꯒ ꯀꯣꯏꯔꯗꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯈꯪꯉꯣ ꯑꯩꯅ ꯑꯁꯥꯡꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯍꯧꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ ꯊꯥꯗꯣꯏꯗꯨ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏ ꯕꯦꯝꯃ ꯅꯪ ꯃꯐꯝꯁꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯁꯨꯛꯐꯪ ꯐꯪꯂꯣꯏ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯁꯤꯅꯤꯡꯉꯤ ꯕꯦꯝꯃ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯈꯥꯡꯉꯣ ꯀꯅꯥ ꯈꯪꯅꯤ ꯃꯉꯥꯜꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯥꯏ ꯏꯆꯦ ꯑꯩ ꯑꯗꯨ ꯊꯥꯖꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯔꯤ ꯏꯆꯦ ꯊꯣꯏꯕꯤ ꯅꯪ ꯌꯨꯝꯗ ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯤꯆꯪ ꯀꯔꯤꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯏꯆꯦꯅ ꯁꯤꯗ ꯂꯩꯕ ꯉꯝꯂꯒ ꯑꯩꯗꯤ ꯀꯔꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯏꯆꯦ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯏꯆꯦ ꯊꯥꯗꯣꯏꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯉꯥꯜꯗꯨ ꯌꯨꯝꯗ ꯂꯩꯇꯕꯤ ꯍꯧꯔꯛꯏ ꯃꯥꯒ ꯐꯠꯇꯕ ꯑꯣꯛꯇ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯂꯣꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯔꯤ ꯂꯣꯏꯅꯔꯤ ꯃꯉꯥꯜꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯃꯥ ꯃꯆꯥ ꯂꯣꯟꯅ ꯍꯦꯛ ꯍꯦꯛ ꯈꯠꯅꯕꯗꯨ ꯊꯣꯏꯕꯤꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯅꯇꯨꯒ ꯄꯨꯂꯞ ꯌꯨꯝꯁꯤꯗꯅꯦ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥ ꯑꯉꯥꯡꯅ ꯉꯥꯡꯗ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯨ ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯅꯨꯄꯤ ꯀꯣꯏꯕ ꯂꯦꯞꯀꯦ ꯑꯩ ꯌꯨꯝꯗ ꯂꯩꯒꯦ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯁꯦꯜꯗꯨꯅ ꯅꯣꯏꯒꯤ ꯅꯥꯄꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯁꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯁꯦꯜ ꯃꯥꯅ ꯁꯤꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯏꯃꯥ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯍꯜꯂꯣꯏꯗꯧꯔꯤꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯆꯥ ꯇꯧꯈ꯭ꯔꯁꯤꯔꯣ ꯊꯣꯏꯕꯤꯗꯨ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝ ꯀꯤꯔꯤ ꯏꯆꯦꯗꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯇꯥꯗꯕ ꯖꯥꯠꯂꯥ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯁꯣꯝꯅ ꯊꯥꯗꯣꯏꯁꯨ ꯑꯉꯥꯡ ꯁꯨꯝꯅ ꯁꯨꯝꯅ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯊꯣꯏꯕꯤꯁꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯀꯤꯅ ꯆꯪꯂꯛꯏ ꯏꯆꯦ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝ ꯀꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯌꯥꯝ ꯀꯤꯔꯤ ꯊꯣꯏꯕꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯣ ꯑꯩ ꯂꯝꯕꯤ ꯇꯥꯛꯀꯦ
Iche, ayum de sang bayaroi. Ibema, yum gi min sauduna, nang bu hat kada banate. Nang yum de siang kiban yam pani. Chakhongi kot maningi nakalta, thong masa, huba malay bani. Mado, paktok laga siang kro. Iche, ayni siang kraga, isi damuk ayni roitra. Ayidi, ayni thokpa ngam na mayok nagi, nang hausi siang kro. Mado, nang ngasigi jak sarang kiroi. Chakhumda sujak aruba ahum lehobani, madu puraga siang kro. Isegi na, yum yoba ngamba oyu ko. Iche, ay isi wo yam nusi. Iche chalukige ko. Ise su fasan eramo. Thoibidu saikri, ay hingdo. Asang mina thoibidu hui ko bugum na kauraga thiri. Aduga mangaldi, thoibi mangki baduda onthok na harauzari. Thoibi gi mayumdani, thoibi su mamalu krabi mani sangna ngangbi saibiri. Maram laytananya. Mina, ay hiwa ngangadab nate. Maram sadana, nangina puribato, madu yaw na ngangadab nate. Imagi wakal, ay nakhangi ima. Ay nasahinaw na, kung tanga masoyraba na. Ima na ipo, siyaw ng araw ba ni? Ay kang, ay nasoybani. Ay nasoybagi, isa na pang sa batsayrak ni ima. Ado ima, ayaw na layba to, ayaw ay. Mangal na ibuhat ka nito ay nahay. To'y nasupi ima. Ayaw na layba to, yaw ki ima. Yung pala di, ngam na balay ba tabani? Ay su, noy ni poklaga, napalay trapaw ba? Noy ni, migi minay oyraso, yok lisini. To'y bigi manang nupa pikpayay padu, masigi manang dasan lay. Che, nang chakrano, ima, isi chalalaroy se, ay isi galay minagi. Ibu nga, nasidi, mayung pankrabani. Aduna niya, sida lay bayadi. To'y biya, no nga jingida, ay tinki. Laykay ng siloy daw tabag to, am tatawgumsi. Thoibidu kapli, adubu, manisang na, masanpi thoibidu, mangagi managda tilaglami. Mangaldi, manisang na thoibidu, mayumda tilagpaduda, sauning mo na loyri. Adubu asang bidi, thoibiya mo ubad harawrami. Asang bina, manisang gimamangda. Bima, yung pan bahay sidi, awawa na masarap nito. Ado, yung pan mada, yung mamada sizin na ba, sang da yada ba, palam kaya masalay dito. Pare, sina si Oikrala. Ay na, noy na manasat haidiwasi. Mauluhong da sangkiba ay gisenpam singdo. Mauna singdok labo. Aduga, thoibisu, sasaki salo. Ibung wasu, mahana pamanupi, tisaki salo. Manisang na, naraibag tida ko, ibiyaman ng imapokse. Hoichi, ay isagi unpo tanggani, awat pa matalihan na napiragani. Awun poti, tilano yari, adugi mahut, nasana pigiluhong na sangkiba sildo, singbiro. Manisang no humangkay. Lupa kaya mo ki, sinpam no hari si Iche. Adudi, ang kahot lagay. Adu isya, sildo di, hausik makioy na di, layga daw mante. Kasik, singturak na matawgi Iche ay. Ibema, yung mamapala ba di, imungi miyana masaluko. Nanem na puriba na, nung sibiraba kanda, yung masida, nagnungay na layba panggat ni Bema. Namadya lagi ko ay Bema. Namidang ni, mangalda thoibida ka nabahuri. Sanin sa kredi, halano yadro, natraga sige-sikro, ay waisang naba. Ngamoy haraga na, ay hatok pigi. Nang, ay siyam siyan ning bro. Nang ay siyam hatok ning bro ba? Ato di, ay siyaw sing halo. Hake, nang ngasi, ay nahato da ba ni? Thangmoy puto no, kaday lay. Thao do kay dalay. Nang nayada no, thao siya sila ka, halag nga sili. Halo! Ay buhat nga di halo. Ay sikrage, ay yung nigtre. Ay buhalo. Mangal na, thoibigi mangagsamdu, tap lang ng sapaga, thangmagi thawdu mayada, jit lang nam sili. Thoibisu, asawa ni hemanda na thawdu, gud thaksili. Mangalsu, thoibiu puba lepte. Laibak pabadi, thoibidu, thoidokpa karisita hodre. Thoibidu kibadagi, papamdalo na mo silami. Adubu, mamamani sang na thoibidu, mangagi managta, amuk tilaklami. Aduga mangalsu, thoibi ot palepte. Asang misu, mangal na thoibida, handang na mo hen na olak libado, yeng mo nungay ra pamali, kumay oy na yeng lami. Handakti, asang binasu, thoibidu ot payaw sili. Numay kaya ni sak bizadi, saray helali.
ꯌꯨꯝꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯃꯉꯣꯟꯗ ꯇꯧꯍꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯌꯦꯡꯕꯗ ꯃꯤ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯥꯡꯕꯤꯅ ꯊꯣꯏꯕꯤꯗꯨ ꯃꯄꯥꯜ ꯆꯠꯊꯣꯛꯍꯟꯗꯦ ꯆꯦꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯏꯕꯤꯕꯨ ꯐꯥꯔꯒ ꯑꯣꯠꯀꯦ ꯈꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤꯗꯤ ꯊꯣꯏꯕꯤꯗꯨ ꯃꯄꯥꯝꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯉꯥꯜꯁꯨ ꯊꯣꯏꯕꯤꯕꯨ ꯑꯣꯟꯅ ꯑꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯤ꯫ ꯃꯉꯥꯜꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯁꯤꯜꯂꯛꯇꯅ ꯁꯥꯟꯅ ꯌꯨꯅꯩꯁꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯊꯣꯏꯕꯤꯗꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯏꯁꯣꯟ ꯁꯣꯟꯅ ꯃꯌꯥ ꯏꯀꯪ ꯀꯪꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯃꯉꯥꯜꯗ "ꯃꯉꯥꯜ, ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯑꯩꯉꯣꯟꯗ ꯇꯧꯒꯦꯅ ꯇꯧꯔꯤꯔꯥ? ꯑꯩꯁꯤ ꯌꯣꯜꯂꯤꯔꯥ? ꯀꯔꯤꯅꯣ? ꯑꯩꯅ ꯌꯨꯝꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ?" "ꯌꯥꯔꯦ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯤ ꯃꯑꯣꯡꯗꯨꯗꯤ ꯇꯧꯒꯅꯨ꯫ ꯑꯩꯁꯤ ꯅꯨꯄꯤꯅꯤ." "ꯍꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯗꯧꯅꯤꯅꯦ." "ꯃꯉꯥꯜ, ꯅꯪꯅ ꯎꯠꯂꯤꯕꯗꯨꯗ ꯑꯩ ꯀꯔꯤ ꯈꯪꯉꯣ ꯍꯥꯏꯕꯅꯣ? ꯍꯥ? ꯍꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯠꯂꯤꯗꯣ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯔꯤꯅꯤꯅꯦ." "ꯍꯣꯏ, ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯆꯠꯈꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯦꯔꯥ ꯑꯃ ꯇꯧꯈ꯭ꯔꯣ." "ꯍꯣꯏ, ꯑꯩ ꯁꯤꯈ꯭ꯔꯒꯦ꯫ ꯌꯨꯝꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯒꯦ." "ꯁꯤꯈ꯭ꯔꯣ, ꯑꯩ ꯊꯧꯔꯤꯗꯨ ꯌꯥꯟꯕꯤꯒꯦ." ꯃꯉꯥꯜꯗꯨ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯃꯉꯛꯁꯝꯗ ꯊꯧꯔꯤꯗꯨ ꯍꯨꯛꯆꯤꯜꯂꯒ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗ ꯖꯣꯔꯣ ꯖꯣꯔꯣ ꯆꯤꯡꯈꯠꯂꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯈꯣꯡ ꯐꯩꯖꯤꯡ ꯐꯩꯖꯤꯡ ꯀꯥꯎꯔꯤꯉꯩ ꯊꯥꯗꯣꯏꯅ ꯃꯉꯥꯜꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯈꯤ꯫ ꯍꯧꯖꯤꯛ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯍꯧꯈ꯭ꯔ ꯋꯥꯔꯤꯗꯨ ꯄꯥꯊꯧꯗ ꯂꯤꯅ ꯂꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ "ꯃꯥꯅ ꯑꯩꯕꯨ ꯁꯥ ꯉꯥꯗꯧꯅ ꯌꯥꯝ ꯊꯤꯅ ꯊꯤꯅ ꯄꯨꯕꯤ, ꯑꯩꯕꯨ ꯑꯣꯠꯄꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯏꯃꯥꯗ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯣ ꯏꯃꯥꯅ ꯀꯣꯟꯅ ꯑꯆꯨꯝꯕ ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯨꯗꯨꯝ ꯁꯤꯡꯂꯤꯕꯅꯤ." ꯄꯥꯊꯧꯗꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ "ꯋꯥꯔꯤꯁꯤꯒꯤꯗꯃꯛꯂꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕꯗꯣ?" "ꯍꯣꯏ, ꯁꯤꯒꯤꯅꯤ ꯑꯩꯅ ꯇꯥꯇꯣꯟꯗ ꯇꯣꯏꯅ ꯍꯥꯏꯔꯤꯕꯗꯣ." "ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒꯗ꯭ꯔꯥ?" "ꯇꯥꯇꯣꯟ, ꯑꯩꯒ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯈꯪꯂꯛꯄꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯇꯥꯇꯣꯟꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯤꯍꯧꯔꯣ ꯍꯥꯏꯔꯤꯁꯤꯅꯤ." "ꯊꯣꯏꯕꯤ, ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯐꯅ ꯎꯕꯤꯌꯨ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯃꯨꯛꯇ꯫ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯊꯥꯖꯕ ꯉꯝꯗꯦ ꯇꯥꯇꯣꯟ." "ꯊꯣꯏꯕꯤ, ꯑꯩꯁꯨ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯑꯝꯇ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯍꯜꯂꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯉꯁꯤꯁꯨ ꯂꯦꯞꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯑꯀꯤꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤꯗꯨꯅꯤ." "ꯇꯥꯇꯣꯟ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯗꯤ ꯄꯥꯈꯪꯅꯤ." "ꯊꯣꯏꯕꯤ, ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯤꯅꯝꯕ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯂꯩꯁꯥꯕꯤ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯂꯥꯎ, ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤ꯫ ꯀꯗꯥꯏ? ꯅꯈꯨꯠꯇꯨ ꯂꯣꯠꯁꯤꯟꯈꯤꯅꯨꯅꯦ." "ꯇꯥꯇꯣꯟ, ꯑꯩ ꯈꯨꯠ ꯇꯤꯡꯊꯣꯛꯄ ꯏꯀꯥꯏ." ꯄꯥꯊꯧꯗꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯑꯗꯨꯒ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜ ꯃꯃꯥꯡꯒꯤ ꯑꯐꯩꯕ ꯌꯣꯠꯇꯨꯗ ꯇꯣꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯥꯊꯧꯅ ꯊꯣꯏꯕꯤꯕꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯊꯣꯏꯕꯤꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯄꯥꯊꯧꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯤꯔꯝꯃꯤ ꯑꯃꯗꯤ ꯄꯥꯊꯧꯗꯨ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯐꯥꯎꯕ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫